am Amazing Bible Prophecy Minister Taram Noxeri, Kuna Hokiba, Kaisa, do the Asan Bama Levina Maramoidana, Samolokot Pangamdre, Masidi Moro in Aigibua Ramana, Red Heifer, sacrifice Habdi, San Amom Hatamama, Angangba, San Amom Hatamama, Katpagi, Kuna sacrifice on a Katpagi Maram the Habiroi, Aduna City Hari, Red Heifer, Zekari, the Mokatpano Magi, Panam Karino, Kadai Kadai, Tunkrabugi, have the Maram Daikoi. Bible lagi nahi nam nasi ahan badai ko ishor da fatana tause sagadala bi paisha am thaga sare Angangba san amom hatam ama katpaga mari lainana nasi papsil na khara ngang jago tore masi kamaina Prabhu Jisu Christ ki punchida thungkhibra habdu gi maramda ngangba sida nahana bofi view thawai samna ngang view tari bisnaw sungju masi ga chom je fatana khangduna aikhoi ju pap te ki mapung phana sengdokpa chengdokna Laibang ang bahay do hen bi hokten loy pauna na sing bi Prabhu Jisu gi minda kuram jari amen sinaw sa asigumba san Angangba koina red heifer English tana red heifer haire san Angangba aksangangba amom hatam ama katpagi masigi parasin na koina phajana yenge haragadi koina masing thiba Numbers 19 chapter sida masigi maramda phajana ire ado hairi budugi maramda koi khara samlamna yengminasi masidagi text kara pajarake aduga masigi anti-type habdi masina kanada thinda takpuno masi kanada thungkhre habdo madujo mukone yengminasi verse 2 ga 3 ga dai khoi yengminasi Jehovah na pikhiba wan ga thangi wan pathabadu asini makhoina nangonda amakpa leitaba asoi angam leitaba amasung potpu amukta thongdriba Angangba san hatam ama puraknaba Israel masa singda hayu habni Moses ta pikhiba ya thangni ahumda aduga nakoina madu purhe Eliezer da pigani aduga mahana madu makoigi laiphamgi mapanda putholaga kanagumba na madu mahaki mangda hatkani habdi makoina maran amakpa leitaba dag leitaba asoyangam yaudaba san macha Angangba hatam ama amom hatam ama habdi mangonda popos thongdriba ama nakoina pura kadabani aduga masi purohit ki mamangda matamjida di Eliezer na purohit oibni purohit ki mamangda purakani makoi leinadaba kem adugi mapanda chalaga masi hatkani habni masi manam 4-5 tangni aduga purohit Eliezer na mahaki kusana madudagi I lawgani amsung madugi I adu unafam phiyunggi mamang maktada tarik lakhikani aduga kanagumam na mahaki mamangda san hatam madu mai thagani amasung madugi maun macha I amasung mathiga loinana mahana mai thagani aduna halani ngasai san hale harpagi ido mahana laurani makhogi tabernacle adi sanctuary adugi mamangda chalaga mahana ido tarela khikkaneba I tarela khikpagi haibagi athadi masi mapung phana chapchare haibdo madu utlibani masi aduga halaba san hatam mado makoina kem adugi mapanda haidi makoina sengbagidi makoina mi sukta tadaba law sung udaba mafam lampak amada makoina masi puthoga madu mai thaganeba loina masa tumna mai thabani aduga 6-7 engche aduga purohit ne na mai tharing manunda purohit na sidar u hishop am sung aksang samtu lawduna sanatam thariba mai adugi manunda langsingani haidi sanatam adugu loina na sidar wood aduga hishop ai dipambini makoje koina tulsi gumba adugumba haita adugumba mongni matamda thaini mangda ju masi sinabani ising khikpa khopa khoina hojiki matamdana koina tulsi taruga koina taiden mana taro khingaba du maina bible matamda sinaramba posak amani masi manipurda chapchana haiba ngamdre adudagi purohina mahaki phistokani amsung mahang masa adu ising da iru jathokani aduga matungda mahana makhoigi lepamda changani pure du jasangba phabu mangani hairiba red heifer sacrifice tobada yawriba puroida do Madon numidang wairam phaw mangani magi masa masu kai loina idu jathokani habni numdang phaw mangani aduga ai 9 da muyengse aduga madubu mai thaba maha aduna isingda mahaki phistokani amasung mahana masa adu isingda iru jathokani amasung jachangbo phawbu mangani haidi sa kasai Angangba san hatam adu haliba mi aduju magi phistokani maju loina idu jathokani sangtokani numdang wairam phawbu mahakse mangani hani aduga asengba mi amna san hatam adugi ut khomjin gani amasung laiphamgi mapanda asengba mafam amada madu paisin gani ngasagi utto laura khomjalaga yamna sengba clean oiba mafam amada paisala thamgani aduga Israel gi miyam gi dam madu amangba sengdona ba
ising oina thangani masi pap ke da mak singdong na bani masi da pap pandam do phajana hai hari bu utche ke dogani utche laru kana amangba hari pap ki damak singdong na bani ha kari da sinagani ha do masina takliba khoi makha ta namu yengji ko masi utche ising ya naraga asen be sing ya naraga masi sina bane madu maram do joi makha ta namu hajar ke ta ma thoi train thoi da mu yengche kana gumba mi amagi asiba haksang so ba ma adu numit tareni mangani akoina asiba sokpata de asiba haksang sokta de mangani numit tareni mana masabu humni suba numita ising aduna sengdokani amusung tareni subi numita mahak sengani habani adi humni suba de singkekani tareni subda singkekani adu ma sengdokani adu bu mana masabu humni suba numita sengdokta de tareni subi numita mahak sengdoi adi humni suba matang de singkega sengdokta de ma tareni subda sengdoi hariba mi kanano mi asiba haksang soba mi aduni habani aduga 13 14 lengse kanagumba asiba mi amagi asiba haksang soba ma aduna masabu sengdoktraba mahak Jehovah gi pisang mangtoi hadi tabernacle laisang sanctuary habni pisang habdi aduga mi adu Israel daki manghangani sengdokna bagi isingna masa khiktaba maran mahak sengloi maha ki amang ba adu mangonda adum lay amang ba hamni unclean habdu mangonda adum lay kana gumba mi amana phiyum amada siba matamda tawguda bawaina thangdi asini phiyum manungda changba punamak amasung phiyum adu da laiba punamak numitari ni sengloi hadi koina phiyum madi mogi khamboksang ten adugi manungda kana wom sitadi madu kaidawan numitari ni sengwa hamni masida harise masini ko masina haribse masi Israel gi adu kaigumba hariba asiba soba amangba soba mi adu sengdokta batargadi mana Israel gi fisang hari sing sori tebana kanda mangale makse hatok kadabani habneba masigi yathang pidi jamna ishona habne masigi significance am leiko aduga 19 gi 15 16 da aduga makhung khumdaba hangdolaba patra khuding amangbani aduga labukta lamhangda thangsangna halaba mi natraga mausa oina siba asiba haksang natraga migi saru natraga mongpham soba kanagumba mahadu numitarini mangani hamni hadi asiba sang chopa lamangda asiba haksang lairaba adu migi saru thiangnoba natraga migi mongpham do soba mi ado masa mangani hamni kyan numit kyani tareni aduguma mising ado sengdoke haragadi ngasai utuga singa yanagani aduga madu sengtopagi thabagado chathagane ba mase haribase masini ko akoina ngasi aina samlamna harabda masida ide akoina amakpa leitaba san aksang ba hadi san amom hatam amalawguni maje amukta popu thonggidraba oigini haidebaje mogi kem dugi mapanda thokani purohit ki mamangda kanagum imna hatkani purohena madugi ilawgani ilawkanda mokogi sanctuary gi mokhe myam tinafam adugi mamangda idu tarela khikani aduga hairiba asagi san hatam ado masa tumdribo masa punamak mathi mayung pulap yaroga thagani tharinge matungda manungda makoina akoina hisop aduga sidawut amasung akoina ngaksangang ba samtugi phi lang ado makoida langsalaga punna mai thaminagani adugi matungda mahak maduda yawriba mai thariba mahak amsung puredo numitareni numdawar sorry numdawar phobo mojes mangani adubu moi maduda siluba phirong budamak samthokani makoiju irujagani aduga asengba nupamna haribu to khomjalaga makoigi asengba phomamda thangani haribu che karida sinagani haiba matunda papki mi amangba mi gi pap singdokpa matamda sinagani kanawo mimna asiba haksang soba mi gi saru soba mompham soba taragadi haribu udase asianba ising habadi asianba ising akhoni jumda tungdana thambanate turen datse turen gi ising natraga loki ising adugumba isingdo adu laurani madu haribdo patramda utohapani harib isingdo hajalani maduna makoina hisop to laurakanda haribdo madunda lupakanda harib mido koina khikani akogi matamda hagana tairemana lupaga koina amangba sengtopa ising khikpado adugumna masigi thauram ase taubani habsineba ado masigi oiba magi nungero atho ada hariba red heifer na kanabu ta ai habdu gi madam da khoni yengcheba hadi red heifer hadi Angangba san hatam hadi amakpa leitaba Angangba san hatam habse masigi symbol je kanana bu take habam tumda Prabhu Jesu Christan haba akhona Bible da yawriba sacrifice sakali bu khudin mana kanabu thinduna tai Prabhu Jesu Christ bu thinduna tai habse akhona kawrgum jeba John 1:29 da jaje yengu ishukiba ishogi yawmusa ado yengu na masida phajana hairim neba
Hebrew 9 gi 13-14 da pati ko maramdi salaba amsung hamengi I aduga san hatam gi ut sengdaba singi mathakta saiduna hakchang senghanba senghalabadi ahingba ishobu thawgal tawnaba longba laidaba thawai gi mapana amakpa leitana ishogi maphamda masama kathoksagiba Christagi ina nakhoi asumaran khangba puningbu asiba thabak chindagi kaya mukhena sengdok piroidara haibni masina direra paja kadawba sineba asiba migi amang sengdokbada Prabhu Jisu Krista ju ma amakpa yaude sanatam gi chamane mahase karigi da mama ka thoklimno haidi maha ki kathokpa maha ki igi mapana ekhoi gi phattaba pa khudimakse masidagi mayek sengna sengto I habni atuna Prabhu Jisu Krista ju magi punsida amakpa karigumba amata leite habneba sida haiji ko sa aduda asoiba amakpa kari amata leite Numbers 19 gi 2 ekhona pakram John da ju haiji ko John 15 gi 10 da hai aina ipagi athang chingak mahaki nungsibada tatana laibagumna nakoina aigi athang chingkalabdi nakoina aigi nungsibada tatana laigine Prabhu Jisu na tang panda lainde ipai shogi athang singai habiga athadi mana pap tauti hamne pap habje kaino ishogi wanda tang thugaibni ipana piba teng commandment thugaibje pamne adu Prabhu Jisu Krishna na tang panda laiba matan madu punamak ishogi aningbi matungna tawi aina sida haining abdi mak pap sung tok tokide adu ngasai sa adu da amakpa leite blemish leite haidi dag leite leina tina amta leite habiga athadi Prabhu Jisu Krishna pap tawde mahase ida pot amakatpada matik chaba yawgumba aduna red heifer gumbani aduna Prabhu Jisu su akoi gi pap kidam usinune dam matak charaba adugumba ishogi machanu pani habdin 2 Corinthians 5:21 da muhai maramde ekoina mahaki mapana ishogi dharma sembo enaba pap ikhang khangjadaba mahaku mahang ekoi gi damak pap oihale sida English ka dimana de ko pap ikhang khangjadaba kai English na who knew no sin hadi pap khangdaba pap sung tau de hamni pap tawdaba ekhoi je kari gidam Christ Prabhu Jisu Krista je pap tawdaba Prabhu Jisu Krista de ekhoi gi pap gidam ohan bi hamni ekoina pap tawbi dandi do mana phangheba kai gidamak tono ekhoi je ishogi mangonda ishogi dharma semba mi oirang ningai gidamak ni habisi sine masina taibdi Prabhu Jisu Krista je mangonda pap amata sende asagi san lamcha Angangba hatam do maduna amakpa leita puna Prabhu Jisu Krista jo amakpa leite habje masida pai aduga ngasai san hatam mado kaidoba mangonda popu amta thongdeba popu thongdaba haibi athadi kaino di masa mathanta masai ningba matung ina mana katsaba yai aduga chamane ko hade popu thongba je mina nampuda mananga na thalaga tawdaba yaden tawbane adubu sidi mana siriba mana khalibje kaino adugumba nampu sapodagi nate tawdaba yade habigi nate masana tawningbadagi tawbane hamni Prabhuna ekhoi gidamak tangpanda kanbiba lakpase ma masagi aningmagi matungna ma lakpane ipa ishona nang tawso haina insallaga lakpa nati habje masineba John 10:15 da ipana ibu khangmumna inasu ipa bu khangi aduga aigi yawsing gidamak thawai thabi Prabhuna ekhoi gidamak thawai thabi bise voluntary ne masagi aningba dugi matung ina mahakse lakpani habdo masina taibneba aduga muk haireba kem dugi wangmada makhona Israel na lairiba dugi wangmada mahakse ngasai yaw ado haleba ngasai san Angangba hatam Angangbado haleba Angangba hatam do haleba masiga athadi kaino hakanda Prabhu Jisu Krista ju ekhoi gidamak siba matamda Jerusalem gi wangmada mahakse cross ta pangting no sile Hebrew 13:12 da hai tasena mo Jisuna su masagi igi mapana mishingbu sengtonaba thongjao gi wangmada hamni suffer without the gate hamni without the gate di Jerusalem gen ko awaba khangkhiam Prabhu na su ekhoi gidamak singki sibiki awaba khangbiki adugumna ngasai sanata masuzu Jerusalem makhoi myam lairiba ishogi asengba symbol oiriba laisang oiriba sanctuary oiriba adugi wangmada mase Golgotha hairiba mafum aduda pangtingduna hatkheba madu chapchana masi thungkhre aduga ngasai Heifer du kadoba magi sidar wune hisomne skale wulga pulap punna mai thaiba asengbai di ekoina masi udon dibo mai thabje ekoina ban offering da jo khoina sakat pa matanda madu pulap mai tharaga thaiba masiga athadi keno pulap kathok pa haibne magi meaning tongana di lai ko magi meaning je pulap kathok pa haibne Prabhu Jisu Krishna jo ekhoi gi da ma masa masi pulap kathok heba
aduga mung asai ban offering thaba matam jung masai fat kumba mai gi matong saruk to ut on di bu thai habi gat fat habi gat di pa hai aroi ba matam da ju pa hai se ut on di bu pa am sung pa to missing saitan am sung ma matung ba missing di ut on di bu shona tumna mangan gane ba madugi mong dani ko khoni yang si aham bre hisop se kari da sine yab je ai khoni yang bre ko hisop hai ba pambi je hisop na ibu sengdok pi aduga ai sengjagani chamthok pi aibu aduga ai undagi hena ngawjagane hisop haibje khona masi kaidung khoi pap sengdok pagi symbol oina masi sinabne ba khoi pap tegi debit na jumana pap to matanda betseba ga pap to matunda mana प्रार्थना to bide sineba aibu su do maina sengdok pi hisop sinarga sengdok pa adugomna aichu sengdok pi haibne masina ko aduga sida would have se karino mas yam sine khona sanctuary hi mogi laisang saba matam da sinari u akan bajing je sidar would ne masi yam sine masi karibu khangai have khona sam 92 gi 12 ta having matuna dharma semba singna thangtu pambi gumna makhoi chawkhat kani aduga makhoi lebanon da hoba sidar gun makhoi je chawkhat kani have aduna aikhoi je dharma semba mi singje sidar ka changdamne habidi makhoi je makhoi da lairiba achepa thajaba dharma semba lengdaba dharma semba ishobu chena thajaba du makhoi da laiba madugi da mak sidar wo changdamna bane aduga prabhu ji sukrisa ju masiga sangdamne maramdi prabhu ji 1 Peter 1 gi 18-19 na haibigi matung ina hai nakoi gi napa napu dagi thangtar pa aremba nachat na taw atu dagi nakhoibu mangba yaba sana amsung lupana handopi bana te haibana khoina khangi adubu asoiba amsung amak palaitaba yaung masagi gumlaba mamal yamlaba kristagi inani hani maramdi krista di dharma sele mangonda amak palaite papaite aduna sidarna representative je kristagi mapung phaba dharma symbol lengdraba achetpa dharma symbol do matubu khanglai habse masine khoina masina mukta aiba aduka scarlet habni scarlet bulung aksangangba khoina samtu masi kari gi symbol angangba habse scarlet se kari gi singdomna de pap gi symbol ne Isaiah 1 gi 18 da hai lao aina akoi punna watana si jehovanan hai nakoi gi pap sing adu langna nganglaba phawda makoi ungum nang hangani makoi du ngaksang nganglaba phawda makoi samtu matawgumni gum ohangani hamni pa bai bji igum nang aduna scarlet ki symbol pa ne masi akoina kanai gi mapana singdokani prabhu ji shukrisa gi mapana masi singdoi habdo masina takpane scarlet habse adu 2 Peter ki 3:7 da su asumna hai aduga masi tumna ud ondribu mai thai ko aduna masina su taib si karino haba matan punna mai thabjina taidi koina prabhu ji sunai khoi kidam chum mapung phana ka thopi ba adu da natana aroiba matamda pap amasung phattaba khuding makse masi tumna mai thaduna mangan gini habdu taib ne 2 Peter 3:7 da hai adubu wa adu mangna hojik lairiba atya nongmadon amsung malembu mai gidam khakna wayan ba amsung isogin shoning da basing bu mahan nabagi no mekida makhakuna thamli ham aroba mutana phataba papi gidama shona kai mai thorang tawduna tumna changa da mai thorang tawduna lei habsine ba nakhoi malakai 4 gi 1 2 3 pa matam ju saitan am soma ki matung ba missing maru ne masane tumna ut khoi gi khongya da pakpa ut ondri phawa tumna mangan geni haina masida ju i nakhoina madu para yeng birang nda matam leite aduga mo khoi yeng minasi ko hairi bang asai gi red heifer gi ut asina kari tawbuda sinai haibje ekhoina amuk paminara sing do mai gi pandam je kari no haibje sengdaba amang ma missing akhoina mi asi baksang choluba missing aduda sinai habne page numbers 19 gi 17 18 19 department ko aduga makhoina amang ba mi amagi dama pap ki kan na ba mai thakiba san hatam gi ut khara laudana patra amada hablaga asen ba ising adu mathakta hapkadabani asen ba ising adi koina jumda tungdana thamba ising yade koina turian gi ising natraga lok gi ising sum siana na sentha ba ising do koina laurani aduga patra amada hapani patra amada uto hapkani adu manung ising do haijan gineba maduni ka aduga aseng ba mi amana hisop ama lawgani hisop pambini amasung madu ising da luplaga phiyumda kolik puna makta mafam aduda lairiba misingda amasung saru hatoglaba mi asiba mi natrag mongpham so uba ma adu bukikene ama amba jaga khuding to mana lupaga khikhi aga smaina chahariga singdokne ba khoina ju mi ama siba matanda mangi haina khoi maitai ju asagi khoina khujai ama de sing hapaga maiba panjina tawraga smaina khega chamthomni tawdo adu chamane
masiju Bible gi mawongni maduga chap maneba adumna tawgani habneba 19 da mu paji ko aduga asengba mi aduna humni shuba numita amusung tareni shuba numita amangba mi adugi mathakta khikani aduga tareni shuba numita mang masama sengdokani mapi shudokani masama isingde ruja thokani amusung ja changbada sengani habsi kona sobu tari numita tareni ni madul mayam ga tinadana laigani numi humni shuba ising khikani tareni shuba ising khikani ngasagi hari besing duna mukhoibu sengdopaki thabak ase masi mapung phana sumaina tawi habje masida mutaiba khoi yengziko khona asiba soba misingdegi sengdoje karina asiba tholi habje khoi yengbe Bible gi symbol yeng momta Roman 6:20 da pap habje asiba tholeba adu tari masi sengdoiba miji kano asiba soba mising pap torba mising khoi gi punsi dara gadi khoi pap torba khoi khudi mukse asiba sobane asiba mi soba ga chamane hujing matamda sinausa masi kari gino hai tari akhoina akoju mi gi mang mai tharo yaw da yumda halaga akoi irujare anum phi sudok kamthok tana taroga sengtu ibise masi Bible na akhoina taw haibu to tawbane adubu akoi sidagi hana maru ibidi khoina pap tawruga taradi pap to digi sengdok haibse yamna darka laiba aduna pap na asiba porakpane aduna ngasai gi imungda ngasai gi phiyumda mi siba taradi mai gi manungda laiba hangtokko patra makhanje loina mangi haido kaino asiba duna haidi ngasai loina sangi habne masina habdi hangbu patra habi ga tadi khoi tamoy hang to kadi pap to re pap to khoi de sange pap sanga gadi khoi mole madu de gi khoi seng to patay ba khoi gi tamoy gi thongje pap de gi khoi gi tamoy thongjin thingjin ga dabne ba adoi tara de khedo ba khoi pap to ro adu de khoi senge ba madu gi am phajakre symbol ne masina ina ba matam da matam am changbe adu ba ina samlapna haijarabni snausa adu ga khoi mu yengji ko akhona Wood amasung asian by singi symbol karino have the John 3:5 da hai Yeshu Kristna aina na koi da hari kanaguma miyam na ising dagi amasung thawai dagi nangna poktor di manan tawle bag sangwe have them sidasin nervous water symbol de khoi nangna pok have ne akhoi na pap tawrobdi asi baksang chorobdi pap have je akhoi punsida tawrobdi masidagi akhoi bu sengdo kai de Prabhu Yeshu Krista gi ina amasung adugi mapana akhoi je nangna pokadabne nauna poga ising do ngasai khoi da ki ga sengbagum na khoi jin nauna pokadamni nawo pong ngai gi damak khik da ising di khoi na baptism ne thawai aseng bagi baptism neba aduga masigi mapane khoi bu seng do pang mi habje kya da phajakra ba symbol no 1 Corinthians 11 de sai na khoi kara di asiguma missing orami aduga na khoi sam thokpire na khoi bu sengan bire ibunga Jesu Krista ge mingda amasung ai khoi gi shogi thawai na khoi bu chuman bire habjni khoi je pap torome hana khoi asi baksang chore khoi pap tore adu kanai mapana Prabhu Jesu Krista gi igi mapana khoi je sam thokpi khoi je sengdok pire khoi pap te gi sengdok pira ba missing ni have never timo Titus 3:5 to jai khoi je khoi na chenba khoi na tawba dharma chenba adu gi mapana khoi sengdok na the adu bu show gi minusi gi mapana khoi bu kanbi khoi bu nong na popa nong na popa gi sam thokpi ba adu gi mapana thawai aseng bada nong na popa adu gi mapana khoi bu sengdok pi hena masida ba na mayak sengna haidi snausa aduna aina samlak pada haijari red heifer gi magi symbolism di karishna te Prabhu Jesu Krista ni moda khoi na yok haidi popu am ta thongi de Prabhu Jesu Krista khoi gi damu sibaje masa mathanta aning boina lakpani ipana nang ta uso haiduna lakpana the aduga red heifer gi utka akhoi achen baising yanaraga amangba khoina phataba papsu uba khuding mak to sengdoi adugumna khoi ju pap to rubai khoi khuding mak se Prabhu Jesu Krista gi mapana khoi sengdoi Prabhu Jesu Krista se sangde pham mapana nongno popa gi mapana ma ki thawai ne khoi nongno popa du gi mapana semdok pani ha bi sineba masi gi symbol re khoi na huji tongninga leitre masi kudamok Prabhu Jesu Krista da thung khrabani adubu magi maru eba paradu de khoi na nungti gi khoi gi punsida khoi amangma togumsi amangma sokumsi asibu sokumji pap togumsi aduga kaigumba pap toba tararsu kana Prabhu de sangjaraga Prabhu Jesu Krista gi igi mapana khoi sengdok pa do phangani habsineba tabi riba mayam de shona bo pivoshnu anobo mi orgdi channel na subscribe to view maruma pangda share to view khoi punai shogi ning thole ba ki chani ekdam sem sabinasi karigumba wahang hang bale ga su comment dai biro adugi matung na Bible de gi khoi na wahang ado thiraga phatna nei na mina sin haijari pathana tang mina si sagada lebe pa yam thaga sare khoi na Angangba san amom hatam gi katpagi atha karino ha do khoi phajana khangkhre masipuna mo Prabhu Jesu Krista thongkhre Prabhu Jesu Krista gi igi mapana khoi gi pap khode makta gi khoi na
ꯑꯩꯈꯣꯏꯗ ꯑꯁꯤꯕꯨ ꯑꯣꯏꯍꯜꯂꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯦꯡꯗꯣꯛꯄꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯄꯔꯥꯁꯦ ꯇꯝꯗꯨꯅ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ